ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯀꯦ꯫ ꯋꯥꯔꯤꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯨꯝ ꯍꯣꯡꯂꯛꯄꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯃꯨꯡꯁꯦ ꯑꯅꯥ ꯑꯌꯦꯛ ꯃꯊꯪ ꯌꯥꯎꯔꯛꯇꯅ ꯕꯕꯥ ꯏꯃꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯣꯏꯕꯨ ꯂꯥꯌꯦꯡꯖꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯁꯝꯕꯟꯅ ꯆꯤꯡꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯀꯥꯏꯔꯣꯏꯒꯦ ꯍꯥꯏꯗꯅꯗꯤ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯔꯝꯈꯤꯗꯦ, ꯀꯥꯏꯕꯗ ꯃꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯁꯦ ꯑꯅꯥ ꯑꯌꯦꯛꯁꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯥꯎꯖꯔꯛꯑꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯅꯨꯡꯉꯥꯏꯖꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯒꯗꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯏꯔꯟꯅꯤ ꯊꯨꯝꯁꯤ ꯂꯩꯖꯔꯛꯏ꯫ ꯌꯣꯠꯀꯤ ꯁꯤꯃꯦꯟ ꯗꯨꯀꯥꯟ ꯑꯃꯗꯤ ꯐꯥꯁ ꯐꯨꯗ ꯍꯣꯇꯦꯜꯅꯆꯤꯡꯕ ꯑꯩꯒꯤ ꯂꯩꯖꯩ꯫ ꯃꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯩꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ, ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯌꯦꯡꯁꯟꯅꯩ꯫ ꯃꯣꯏꯒꯤ ꯂꯩꯇꯕ ꯑꯃ ꯌꯥꯎꯔꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯄꯣꯠ ꯑꯃꯠꯇ ꯊꯝꯖꯔꯝꯒꯦ, ꯀꯩꯅꯣꯝꯇ ꯀꯥꯏꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯪꯉꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯏꯃꯨꯡꯁꯤꯅ ꯈꯔ ꯂꯩꯈꯥ ꯇꯥꯔꯛꯄ ꯎꯔꯛꯄꯁꯤꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃ ꯎꯈꯤ꯫ ꯕꯕꯥ ꯏꯃꯥꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯍꯟ ꯑꯣꯏꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯗꯨꯝ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯄꯥꯏꯕ ꯗꯁꯥ ꯂꯥꯡꯕꯜ ꯑꯃ ꯆꯪꯁꯤꯜꯂꯛꯏꯅꯣ ꯈꯪꯗꯦ, ꯑꯔꯨꯕ ꯂꯩꯅꯥ ꯁꯦꯟ ꯌꯥꯝꯅ ꯆꯪꯕ ꯂꯩꯅꯥꯁꯤ ꯄꯨꯡꯅꯥꯗ ꯅꯥꯁꯟꯅꯔꯛꯏ꯫ ꯀꯟꯕꯁꯨ ꯑꯅꯤꯃꯛ ꯑꯃꯠꯇ ꯉꯝꯃꯝꯗꯦ꯫ ꯁꯦꯟ ꯀꯣꯛꯊꯣꯡ ꯑꯃ ꯆꯪꯉꯕ ꯃꯇꯨꯡ ꯃꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯏ꯫ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝ ꯂꯝ ꯑꯃꯗ ꯍꯣꯡꯈ꯭ꯔꯁꯤ꯫ ꯁꯤꯗ ꯂꯩꯕꯗ ꯑꯩꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯛꯇ꯭ꯔꯦ, ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯩꯒꯤ ꯋꯥꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯒꯤꯅꯣ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯝꯗꯣꯏꯁꯤ? ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯣꯟꯕ ꯍꯥꯏꯕꯕꯨ ꯌꯨꯝꯐꯝꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ, ꯃꯅꯤꯡ ꯃꯌꯥ ꯂꯣꯏꯅ ꯌꯣꯟꯗꯅ ꯂꯣꯏꯔꯁꯤꯗꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯐꯝ ꯖꯒꯥ ꯑꯃ ꯊꯤꯔꯛꯑꯒꯦ, ꯆꯠꯈ꯭ꯔꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯅꯧꯕ ꯖꯒꯥ ꯑꯃ ꯊꯤꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯊꯤꯕꯨ ꯊꯤꯔꯒꯗꯤ ꯐꯪꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅꯁꯨ ꯍꯥꯏꯗꯕ ꯃꯐꯝꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯥꯏꯒꯠꯄ ꯃꯐꯝꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯖꯒꯥꯅꯤ꯫ ꯑꯗꯥꯏꯗ ꯂꯩꯔꯤꯁꯤꯡꯗꯣ ꯑꯅꯧꯕ ꯍꯣꯡꯉꯛꯄ ꯉꯥꯛꯇꯕꯨ ꯃꯥꯜꯂꯤ꯫ ꯌꯨꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯕꯨ ꯋꯥꯡꯅ ꯁꯥꯔꯒ ꯌꯨꯝꯅꯧ ꯉꯥꯛꯇꯅꯤ ꯂꯩꯔꯤꯗꯣ꯫ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯃꯆꯤꯟ ꯋꯥꯏꯗꯅꯤ ꯂꯝꯖꯥꯎꯒ ꯇꯥꯏꯅꯔꯦ꯫ ꯂꯝꯖꯥꯎ ꯃꯆꯤꯜ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯃꯅꯥꯒ ꯌꯥꯝꯅ ꯄꯨꯡꯉꯒ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯨꯗꯤ ꯍꯛꯆꯥꯡ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯂꯣꯝꯗ ꯍꯨꯝꯖꯤꯜꯂꯛꯄꯗ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯉꯤꯗ ꯅꯨꯡꯁꯤꯠꯀ ꯍꯨꯝꯗꯣꯔꯛꯄꯁꯤꯗ꯫ ꯐꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯃꯨꯛ ꯍꯪꯒꯠꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯗꯥꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯒ ꯑꯃꯠꯇ ꯅꯦꯛꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯇ꯭ꯔꯤꯁꯤꯡ ꯑꯣꯏꯅ ꯅꯦꯛꯑꯒ ꯌꯥꯝꯅ ꯐꯖꯕ ꯐꯖꯗꯕ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯂꯩꯔꯝꯂꯤꯕ ꯖꯒꯥꯗꯨꯒ ꯌꯦꯡꯅꯔꯨꯕꯗ ꯍꯟꯗꯛꯀꯤꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯆꯥꯎꯕ ꯏꯪꯈꯣꯜꯁꯤ꯫ ꯑꯩꯁꯨ ꯑꯋꯥꯕ ꯀꯌꯥꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯍꯦꯛ ꯋꯥꯈꯜꯁꯦ ꯄꯣꯊꯥꯖꯩ꯫ ꯌꯨꯝ ꯁꯥꯕ ꯑꯉꯥꯡ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨꯁꯨ ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯑꯗꯨꯗ ꯊꯝꯃꯒ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯑꯗꯨꯝ ꯁꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯌꯨꯝ ꯁꯥꯕ ꯃꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯣꯏꯁꯤ ꯃꯤ ꯀꯌꯥꯅꯣ? ꯀꯅꯥꯅꯣ ꯂꯩꯗꯣꯏꯁꯤ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯗꯨꯗ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯅꯥꯎꯁꯥ ꯃꯤ ꯌꯥꯝꯗꯦꯗ, ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯁꯤ ꯈꯛꯇꯅꯤ ꯈꯨꯝꯃꯤ꯫ ꯃꯣꯏꯅ ꯑꯃꯨꯛ ꯇꯥꯃꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ? ꯇꯥꯃꯣꯒꯤ ꯏꯃꯥ ꯕꯕꯥ ꯃꯣꯏꯁꯨ ꯄꯨꯟꯅ ꯁꯤꯗ ꯂꯩꯗꯣꯏꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯕꯕꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯗ, ꯂꯩꯇ꯭ꯔꯦ ꯃꯣꯏꯗꯤ ꯑꯃꯠꯇ, ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯣꯏ ꯈꯔꯒ ꯈꯛꯇꯅꯤ ꯁꯤꯗ ꯂꯩꯗꯣꯏꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ ꯑꯗꯨꯗꯤ ꯃꯤ ꯌꯥꯝꯒꯗꯕ ꯃꯥꯟꯗꯦ ꯇꯥꯃꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ, ꯑꯗꯣ ꯇꯥꯃꯣ ꯃꯐꯝꯁꯤ ꯂꯩꯕꯗꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ, ꯑꯗꯨꯗ ꯑꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯇꯥꯃꯣꯗꯤ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ, ꯑꯩꯁꯨ ꯃꯤꯅꯧ ꯑꯣꯏꯗꯣꯔꯤꯅꯤ, ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯁꯤꯗ ꯂꯩꯕꯗ? ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯅꯌꯥꯝꯕꯗ ꯍꯦꯛꯇ ꯁꯦꯡꯅ ꯍꯥꯏꯔꯛꯎ, ꯅꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ,
Angangsingduna amuk tamo, karisu leiteda sum icham chamna hangbani. Tamogi yum asisu loisalakadore, kuiraroi tamosu yum asida, leibada nungaina leibiyo. Aina suma hoi inaw mayamna, sabiramba yum asida leibada nayambasu, nungai yatphana panba oizarage. Ado noigi awada pa ingonda dum hairuko, si haidana numitu wari watai adumaina khara sanarami. Yum saba angangsingduna numituda, aingonda kaigumba wa khara hainingba mali. Moidi aina aduda leitringai, moina hana aduda leirabanido, aduna moigi karigumba khangba khara leibadongna, aisu isada kaigumba amadi singnarami. Adubo wakhanda kaya ka hena khanjaluba tawdana, aisu nongmadi aigi nupida sumna hai. Yumdo yamna phajahore amukta isa sing puraga chalusidana, aigi nupina so amuk iskayam phajaragene, yaina chalusi. Aina so amuk hayeng chalasi nang so amukta yenghaningdana leirini. Mataw sumna aigi nupi angang tawraga, yumdubu yengboina kusi puna mafam aduda laami. Mamangda ina haijahawdaba ama leiri, aigi isase ani khakta ngairi, amana sahi 8 muk sure, amana sahi 3, nupa amaga nupi amagani, nupiduna ahanni. Garidagi hek kumthabaga angang apikpa aigi isa nupasi, pungkapta kapkhidana mamaga igana, yum adugi manungda pusalaga themami. Yum saba angangsing adusu moise mayumda sanakibra khangde, moise numitudi amata leiramde. Angangdo kappa themna mamaga igana, yumno sum yengminarami. Aigi nupina so si yare kaino, yamna so chawdaba yamna so piktaba, akhoi khara khak leibagibo, mafamche sap chare. Ado dada in khonche saungna leina bairadi khangde, yumse amaga yamna tamnai. Aina so mukhoi adugini, ado yamna lapnabadi amata oide. Yum amaga adum loina unarisidi, akhoi sida thuna phongjaladabani, aduga sida nungaina leiturabani. Aigi nupi so angangdo themna, mapanda mukthoki. Aduga lamjaw masinda horiba khungnang panbi eduda, munna yengi aduga ingonda. Ada horiba khungnang panbi sidi, onthongna chawkreda, tahoijaro akhoi saide yum sajalisi hangai. Aina somo khera khungang panbibu kaidawegi, maso ma thokpa dum haujarisini, akhoi so akhoi thokpa, sumang maktada haubadi natedana, khara sulapnari. Aigi nupina makhoi adu oiragasu, yumsigi mangon sidaide dum ingan ngana uredana, atai u oiragadi phaba khungang panbisi, aida ubada kya hainadi, ado pharese karisu khandre. Ngayak leiraga salesi ko angang sisu masa nungaitabra kaino, pungkapta kapi, natraga lamsangna gari tungapagi, wadana kapizara khangdi. Maduda ina mukhoi chaladabani. Asumna yumado ibani na ngehak yengminaraga, isa nupaso pukapta kapadagi, yamna kuina leiramdana dum yumda halai. Yum yauraga so angangdo pukapta kapadagi, mamaga igaso kaidawrabazano ni hainarami. Mayok thoe phate khujulaka mok thoe, phaba khawba leite, adum kapagada leirami. Maduda isu maside kainom ni haidana, lakaida lai tongbi ima maibi malay, magi manakta angangdo puraga yenghalami. Ima maibi duna so angang se lamsatpada kaino khara mayok tilong na kre. Lai khuram thoksi haidana lai khuram badagi, kapambado lepki. Kona igi nupina soingonda, as matung manawdi masigi angang si, lamsatpada puba yadre, yamna wakre magi handaki mawongdo hairei. Aidi maduda kaya thoidokna khanjaluba tawramde. Matamna sum hawkibana aigi yum maduso, saba loisalai. Aiso yum sangabado miyamna baton tawramde. Yum saba angang mistri singdu kharaga, isung imanaba kharaga baton du kitang tawrami. Numitha aphaba man lepthoknaraga, akwaiso numituda yum manawba dodo hongjalami. Mayamna so dum yaipa mangon pinabirami. Matam khara yum maduda laibada kaisu tawrakte, adum akwasi nungaina lay. Aduba numitugi oina ahing pung kitang thengjalakpa matam aduda, aise toilet lomda changuraga thorakpada, sorok lomda horiba khungnang panbi makhong adaida, mai ngal ama aina ui. Aise wakhanda kainoni pungsi thengabani, asaida kaidawriba janoni haidana, aise thokti. Mamangkagi thongnaw ado tamna hangtoga domda yengsalami. Matam aduda ina khungnang panbi makhong aduda, kaigumba ma uba phangi. Kanagumba ahal ama khungnang adugi hek makhong mayada, lai khuramba ma aina urami. Magi lai khurambagi mong matawaduso, hek ubada isada yamna hainadaba, thok lauba ma poi. Maduda isu asumna khalli, kainoni tawrisina nahangkaida kaisu ude, aduga ngasina sida tawrisina karinone. Karaidagi ahan oirijano asibo, maibagumba oiramdana pharakta anido.
Adumaina ay ngayhak muna yengduna lay. Manang adayda layba hui ama anisu, matang sana hekta kapanaray. Ay tuga si kyaw-kyaw sungami. Sumadumaina yengingay ay kiyum masida, nungdunggumba manadublaw na, tumakpa makola may natay. Isada ay supukang kidana, tungawado tam na lonsalamaga ay si pamungda karay. Ay ginupidaga hawdoga warido tamudre, tuminay sa kina dumtum salami. Matam sida ay gimang sida suhekta, yung masida masak masutog taba, kay kaydong amumubang akta sang salaga, ay si hekta mo'y mayam na hanaba kwitan tanarami. Mangang na danay si ahing nga duda, isa sa kwileng-leng batawra bazani. Ay ginupinasok na di si tam na hawdog piray. Maduda ay gisasagyan kang tahik tazarami. Ay ginupinasok kay daw lagi dada, kariya makuro lagi mangdahangay. Ay sungayhak sources hang na hondog say, aduga mangunda kariso tawag dida. Akiba karaw urure mangda pungbo kya taragi, pungding alibazani ne, ay dinungalaboy ningure, pare tumase hayda na mawakoy si tumtanarami. Nungalagay sa kina kung nang horiba manakadayda, sinyagas hingdringay manakadayda, sang salagay si yangami. Maduda dalayram iba tado miba polam saram singado, hek ubaday sada sway lauba, kay gumba kiba mapuami. Adong kangay so ngarang giduaduda, lain matsinjak tado ang bani haibasi. Matang karaki kina dalayray ay so. Nung tigi taubra so tawde numituda, ay namuktang ahingdating na kibadudagi. Masigi matong numito tangja numini, numito ay gisada kay gumba madumsing nay. Kay ginokang di adunay si ahing se tumbayaram di. Adumay niya ay si tumbayada da nalayringay, isada sungkay numusing naman dana, hugalaga ahing nungyaya duda, kung ang makong aduda tungaw hang tuwaga yengo bada. Handak so ahal aduda lay kuram tuwaga layrami. Numito di ay si kida na kuy na yengdre, tungaw adu se na luansali, aduga ka aduda pamna, ay sukay no niya sayda tawrumiba moong sibuhay dana, sungwakalama sungkalingay. Ay gayong gimagon sida mi makaraga, sumsat pag imong da makola may natarami. Kizabaday so isa si hagot pa po nga mamdi. Adong mi mamanggolas da hangad na natsat pa sana raga. Amok makhadak kumtakibado dumay na sutawi. Praprabay si pamungda karai. Adugo wapamasay ginupida tamsira, tanggum sira hayda na kando nalay. Kuwan na di ay sumatang sabado tammagi, lakta sungayri ado na nungay kraroy kando na, ay suwari do tamdre. Nung alagay na mo'y aday mida sumhangi, aday da may ba kanakalaygi, anak padahay da na. Maduda mo so haydong ning drira kangdi. Layte da may ba di kay daw lagi hangay, ay suwado kaya makatarudre. Madumay na nung tigi tao budi na ti hapta magi manungda, tangja numit kumasyadong kong nangaduda, ahala malaga nung tigi dum lay kuram toy. Numit to di ay so ay gitabaka na wa project kamagi, mi karawati alamado unarami. Pungso dong karatingi, nupangak to waiba na hotel aduda, party masama suhik tauri. Numidagi pung taratarak pa matamasayda, ay ginupisi ang undo puan tauray. Ahamada di masuk kasutaw da badong na, nang halagtri bakaray da lay dinuhay da na, isamsam na hangzaray. Ay susiyang na mangundahay, ay gitabaki hotel amadami karapuli, ado ay halani. Ado hekayro bada ay ginupisi pungkap da kapay. Ay nasok kay daw lagi ng nagkapido hango bada, masi pola do patlang nakagtadki. Ay suisada mihun kang kidana, kay daw rabazano ni hayda na pondo, handal-handan tawbo da payda baga, tunay si puli ba miyoy singa duda, sa lagetang hara magagari tawdok to na, ay si yumtam na tuna dumlaami. Gariga do tungga da kamamaga, kung na tungga nagi yumtam na sensalami. Angang do imong dayam na kapamakola matay. Pakat-pakan na isi sang salak pa na, ay ginupisi pamungda angangan nituga, pamaga masama na tadoga layrami. Ay sumagi mo nga dudak kay dawragi, nang kay dawragi angang si kapisi timo yadro, ibe mamamasa kay dawragi hayda na, isanupi ito da hangi. Isanupi apik pa na so papa, mamasi mapantok pa da karino mating na hayda na, adong kapagalay hayday. Ay supakata na kariting na rino ay lasidi, angang kapadawaran ni nang kay dawragi hango bada, ay ginupisi mo nga bada sumna kumay. Nang ngay si tadok-tadok salo, ay gisana ba karipuray, yen sagi sasagi, itang ba itop-top taba masagi, adumay na kumay. Magi mo nga duday so angang apik pa do pang kalami,
ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯏꯕꯦꯝꯃ ꯑꯗꯨꯗ ꯂꯩꯔꯅꯨ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯉꯣ ꯑꯁꯨꯝꯅ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯁꯩꯕꯁꯤꯡꯗꯨꯅ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯑꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯅꯪꯅ ꯀꯗꯔ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ ꯍꯧꯒꯠꯂꯣꯁꯦ ꯅꯁꯝ ꯅꯅꯥ ꯏꯐꯥ ꯍꯦꯛ ꯐꯥꯔꯗꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯗꯅ ꯕꯕꯥ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯏ ꯑꯩꯁꯨ ꯃꯥꯅ ꯆꯦꯟꯊꯣꯛꯈ꯭ꯔꯤꯗꯣ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯅ ꯇꯥꯟꯅꯔꯝꯃꯤ ꯏꯆꯥ ꯑꯄꯤꯛꯄꯗꯨꯁꯨ ꯄꯝꯂꯤꯅꯤ ꯑꯩꯁꯤ ꯃꯗꯨꯗ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ ꯑꯩꯁꯨ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯆꯪꯉꯁꯤ ꯂꯥꯛꯑꯣꯅꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯁꯥꯏꯗ ꯀꯨꯏꯅ ꯂꯩꯅꯣꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯁꯨ ꯌꯥꯎꯔꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯃꯃꯥꯏꯗꯣ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯑꯒ ꯍꯥꯏꯐꯦꯠ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯒ ꯃꯥꯁꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯖꯒꯣꯏꯗꯨꯝ ꯁꯥꯔꯛꯏ ꯍꯣꯔꯦꯟꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯤꯗ ꯀꯧꯊꯣꯔꯛꯑꯅꯤ ꯑꯩꯒꯤ ꯆꯥꯅꯤꯡꯕ ꯃꯥꯅ ꯄꯨꯔꯛꯑꯅꯤ ꯅꯣꯏ ꯏꯃꯨꯡꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯠꯂꯒ ꯂꯩꯗꯣꯔꯦꯗꯣ ꯍꯥꯏꯔꯛꯏ ꯀꯤꯕꯗ ꯑꯩꯁꯦ ꯏꯁꯥꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯈꯤꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯃ ꯑꯣꯏꯅ ꯑꯗꯥꯏꯗ ꯂꯩꯕ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯂꯥꯎꯕ ꯍꯧꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ 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 ꯍꯥꯏꯗꯅ ꯃꯤꯁꯨ ꯀꯅꯥꯃꯇ ꯊꯣꯛꯄꯤꯔꯛꯇꯦ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎꯕꯗꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯩꯁꯨ ꯑꯃꯨꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯃꯥꯁꯦ ꯃꯥ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯒꯤ ꯑꯩꯁꯨ ꯁꯪꯒꯣꯝ ꯈꯔ ꯁꯦꯝꯕꯤꯔꯒ ꯄꯤꯊꯛꯑꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗ ꯑꯩꯒꯤ ꯐꯃꯨꯡꯗ ꯑꯉꯥꯡ ꯃꯆꯥꯗꯨ ꯁꯦꯟꯅꯍꯜꯂꯝꯃꯒ ꯑꯩꯁꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯒ ꯀꯥꯗꯨꯃ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯕ ꯃꯈꯩ ꯃꯩꯈꯨ ꯈꯨꯍꯜꯂꯒ ꯍꯨꯝꯗꯣꯛꯑꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯗꯗꯥ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯑꯩ ꯃꯄꯥꯟꯗ ꯀꯔꯤꯅꯣꯃ ꯑꯣꯛꯅ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯛꯏ ꯑꯩꯁꯨ ꯈꯨꯗꯛꯇ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯏ ꯚꯥꯏ ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯑꯀꯤꯕ ꯊꯕꯛ ꯑꯃ ꯊꯦꯡꯅꯔꯦ ꯅꯣꯏ ꯑꯩꯒꯤꯗ ꯉꯁꯤꯈꯛ ꯂꯥꯛꯑꯒ ꯑꯍꯤꯡ ꯂꯦꯛꯄꯤꯒꯦꯔꯥ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯖꯔꯛꯑꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯥꯛꯄꯨꯗꯤ ꯂꯥꯛꯀꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯍꯥꯟꯅ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯎ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯁꯦꯡꯅ ꯃꯣꯏꯗ ꯇꯝꯃꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯏꯇꯥꯎ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯅꯦ ꯑꯩ ꯅꯪꯒꯤ ꯃꯔꯝꯗꯣ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯍꯌꯦꯡꯗꯣ ꯑꯩ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯅꯪꯒꯤꯗ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄ ꯉꯥꯛꯇꯒ ꯑꯣꯏꯕꯒ ꯅꯪꯗꯧꯅ ꯑꯩꯁꯨ ꯃꯤꯔꯣꯜ ꯂꯩꯇꯦ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯧꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯨꯔꯒ ꯑꯩ ꯂꯥꯛꯑꯒꯦ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯅꯕ ꯇꯧ ꯌꯨꯝꯗꯣ ꯊꯣꯡ ꯆꯦꯠꯅ ꯂꯣꯏꯅ ꯂꯣꯟꯁꯜꯂꯨ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯆꯦꯠꯅ ꯅꯤꯡꯉꯒ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯇꯪꯗꯤ ꯅꯪ ꯈꯥꯡꯉꯣ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯐꯣꯜ ꯑꯗꯨ ꯊꯝꯅꯔꯦ ꯑꯩꯁꯨ ꯃꯥꯕꯨ ꯇꯨꯝꯗꯈꯩ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕ ꯑꯃꯁꯨ ꯊꯣꯔꯛꯇꯣꯔꯤꯅꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯩꯅ ꯃꯥꯁꯦ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯈꯩ ꯐꯨꯛ ꯍꯧꯒꯠꯂꯛꯑꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯕ ꯐꯨꯛ ꯍꯧꯒꯠꯂꯛꯑꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ ꯑꯩꯅꯁꯨ ꯅꯪ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯆꯤꯟꯖꯥꯛ ꯄꯨꯔꯛꯏ ꯃꯥꯅ ꯑꯩ ꯆꯥꯔꯨ ꯂꯥꯛꯎ ꯀꯧꯊꯣꯔꯛꯏ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯀꯦ ꯆꯠꯊꯣꯛꯑꯣ ꯅꯪ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯐꯝ ꯈꯪꯗꯗꯅ ꯑꯩꯁꯦ ꯀꯞꯄꯝꯃꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯀꯔꯤꯃꯇ ꯈꯟꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯅꯪꯒꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯑꯩ ꯍꯌꯦꯡ ꯅꯪꯒꯤ ꯆꯥꯅꯤꯡꯕꯗꯨ ꯂꯩꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯗꯦ ꯑꯩ ꯀꯧꯊꯣꯔꯛꯑꯦ ꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯩ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯊꯥꯗꯣꯔꯛꯏꯕ ꯆꯤꯟꯖꯥꯛꯁꯦ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯆꯥꯔꯨꯒꯦ ꯍꯥꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯗꯨꯅ ꯑꯩꯁꯦ ꯃꯥꯅ ꯂꯥꯛꯇꯅ ꯏꯜꯂꯛꯏ ꯑꯩꯁꯨ ꯃꯥꯕꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯁꯥꯗꯣ ꯐꯥꯔꯒ ꯊꯝꯃꯝꯃꯤ ꯃꯗꯨꯐꯥꯎ ꯃꯥꯁꯦ ꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯐꯥꯎ ꯃꯌꯥꯅ ꯆꯤꯛꯂꯛꯏ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯗꯤ ꯃꯥꯅ ꯂꯧꯔꯤꯗꯣ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯁꯨ ꯃꯥꯕꯨ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯗꯦ ꯆꯦꯔꯪꯒꯤ ꯊꯧꯔꯤꯗꯨꯅ ꯏꯕꯥꯅꯤꯁꯦ ꯅꯝꯅꯔꯒ ꯑꯩꯅ ꯃꯈꯨꯠ ꯃꯈꯣꯡꯗꯣ ꯄꯨꯁꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯁꯦ ꯑꯍꯤꯡꯗꯨꯃ ꯃꯥꯒ ꯂꯩꯃꯤꯟꯅꯩ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯌꯥꯎꯕꯤꯔꯛꯏ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯤ ꯃꯥꯏꯕꯗꯣ ꯑꯩꯈꯣꯏ ꯀꯥꯗ ꯆꯪꯉꯛꯑꯒ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯥꯔꯝꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯅ ꯂꯣꯏꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥꯟꯅꯕꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ ꯏꯃꯥꯟꯅꯕꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯁꯨ ꯃꯥꯏꯕ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯂꯥꯏꯅꯣ ꯆꯪꯉꯤꯁꯤ
ꯃꯥꯒꯤ ꯃꯁꯥꯗ ꯍꯪꯉꯨꯕꯗ ꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯂꯥꯏ ꯅꯠꯇꯦ ꯆꯪꯉꯤꯁꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯁꯥꯗ ꯆꯪꯉꯤꯁꯤ ꯃꯤꯅ ꯊꯥꯖꯟꯕꯤꯕꯅꯤ, ꯅꯨꯃꯤꯗꯥꯡ ꯃꯅꯤꯡ ꯃꯌꯥ ꯊꯣꯛꯄꯗ ꯊꯦꯡꯅꯔꯨꯔꯕ ꯑꯣꯏꯔꯤꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯨꯃꯥꯏꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯜꯂꯒ ꯊꯝꯃꯤꯁꯤ, ꯃꯁꯤ ꯐꯔꯦ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏꯗꯤ ꯕꯦꯔꯥꯅꯤ, ꯀꯩꯅꯣ ꯑꯃꯥꯡ ꯑꯁꯣꯏꯒ ꯇꯥꯞ ꯇꯥꯞ ꯐꯨꯡꯀꯠꯂꯒ ꯍꯦꯛꯇ ꯆꯥꯔꯛꯇꯣꯏꯅꯤ, ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯐꯖꯅ ꯂꯥꯏꯗꯣ ꯈꯣꯏꯔꯝꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯁꯥꯗ ꯑꯣꯟꯅꯤꯡꯉꯤ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ, ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯅ ꯈꯔ ꯑꯣꯏꯔꯝꯃꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯛꯏꯕ ꯃꯥꯏꯕꯗꯨꯗ ꯁꯦꯡꯅ ꯍꯥꯏꯖꯩ, ꯄꯥꯕꯨꯡ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯐꯝ ꯖꯒꯥ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯡꯖꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯃꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯏ ꯍꯦꯛꯇ ꯈꯣꯏꯔꯝ ꯊꯣꯛꯏ, ꯑꯗꯨꯁꯨ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯀꯥꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯑꯩꯗꯤ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ, ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯣꯔꯤꯕꯣ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩ ꯂꯣꯏꯅ ꯈꯪꯂꯦ, ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯏꯕ ꯃꯥꯏꯕꯗꯨꯅꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯤꯡꯆꯥꯕꯤ ꯊꯥꯖꯟꯕꯤꯔꯤꯁꯤ꯫ ꯌꯨꯝ ꯑꯁꯤꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯁꯤꯟꯕꯤꯔꯛꯈꯤꯅꯤ, ꯑꯗꯨ ꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤ ꯇꯧꯔꯒ ꯊꯤꯡꯒꯗꯕꯅꯤ, ꯅꯣꯏ ꯅꯇꯣꯝꯗꯅ ꯊꯤꯡꯉꯨ ꯉꯝꯃꯣꯏ, ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯨꯝ ꯏꯪꯈꯣꯜ ꯄꯨꯂꯧꯗ ꯂꯧꯔꯨꯔꯤꯅꯣ, ꯌꯨꯝꯐꯝꯁꯤꯁꯨ ꯐꯤꯔꯥꯟ ꯌꯨꯝꯐꯝ ꯇꯥꯏ, ꯂꯩꯕ ꯀꯩꯁꯨ ꯉꯝꯃꯣꯏ, ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯧꯒꯦꯔꯥ ꯀꯩꯅꯣ ꯑꯃ ꯇꯧ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯩꯁꯨ ꯃꯨꯟꯅ ꯇꯥꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯁꯦ ꯍꯟꯗꯛꯁꯨ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯡꯉꯛꯏꯁꯤ ꯃꯁꯤ ꯌꯥꯝꯅ ꯁꯣꯏꯔꯦ ꯈꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯃꯥꯏꯕꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯕꯗꯨ ꯃꯗꯨ ꯑꯗꯨꯝ ꯇꯧꯔꯦ꯫ ꯏꯃꯥꯟꯅꯕꯗꯨꯅꯁꯨ ꯚꯥꯏ, ꯀꯥꯟꯅꯔꯣꯏ ꯃꯐꯝꯁꯦ ꯊꯨꯅ ꯌꯣꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ, ꯅꯥꯇꯩ ꯆꯥꯕ ꯂꯝ ꯅꯠꯇꯦ ꯑꯁꯥꯏꯁꯤ, ꯅꯪꯅ ꯑꯩ ꯇꯥꯟꯅꯔꯝꯗꯅ ꯀꯃꯥꯏꯅ ꯁꯤꯗ ꯂꯧꯁꯜꯂꯨꯔꯤꯅꯣ, ꯑꯩꯈꯣꯏꯁꯨ ꯈꯔ ꯇꯥꯟꯅꯔꯝꯃꯒꯗꯤ ꯐꯒꯗꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯃꯐꯝꯗꯣ ꯑꯃꯨꯛ ꯑꯩꯅ ꯊꯥꯗꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯈꯔ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯝ ꯄꯤꯛꯅꯤꯡ ꯄꯤꯛꯆꯁꯅꯨ ꯍꯥꯏꯗꯅ ꯃꯐꯝ ꯑꯃ ꯂꯧꯔꯒ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯦ꯫ ꯍꯥꯟꯅ ꯑꯩꯅ ꯂꯧꯁꯜꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤ ꯑꯗꯨꯗ ꯁꯨꯝ ꯂꯩꯔꯝꯃꯒꯗꯤ ꯑꯩ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯣꯏ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ, ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯉꯝꯗꯦ, ꯑꯗꯨꯝ ꯌꯨꯝꯗ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯇꯧꯔꯒ ꯐꯣꯟꯗ ꯒꯦꯝ ꯈꯔ ꯁꯥꯟꯅꯔꯒ ꯂꯩꯔꯛꯄ ꯄꯨꯟꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯨꯗꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯗꯒꯤ ꯑꯩꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯌꯨꯡꯈꯤ꯫ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯅꯤ, ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯀꯥꯡꯁꯣꯏ ꯏꯔꯣꯟꯕ ꯑꯃ ꯇꯧꯔꯒ ꯄꯨꯡꯆꯥꯗ ꯆꯥꯁꯤ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯕꯕꯥꯅꯁꯨ ꯅꯣꯏ ꯑꯅꯤ ꯊꯥꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯩꯅꯦ ꯑꯩꯁꯦ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯈ꯭ꯔꯤꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯊꯕꯛꯁꯨ ꯀꯌꯥ ꯁꯨꯕ ꯍꯩꯇꯕꯒ ꯃꯤꯅ ꯊꯕꯛꯁꯦ ꯀꯌꯥ ꯄꯨꯅꯤꯡꯉꯝꯗꯦ꯫ ꯑꯃꯗ ꯌꯥꯎꯒꯦ ꯍꯥꯏꯔꯣꯏ ꯃꯤ ꯁꯨꯔꯦ ꯈꯔ ꯍꯥꯏꯔꯛ, ꯑꯃꯗ ꯍꯥꯏꯔꯣꯏ ꯃꯤ ꯍꯦꯜꯂꯦ ꯈꯔ ꯍꯥꯏꯔꯛ꯫ ꯑꯩꯁꯦ ꯊꯕꯛ ꯊꯤꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯔꯒꯅ ꯆꯦꯡ ꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯕꯕꯥ ꯏꯃꯥꯒꯤ ꯃꯣꯏꯒꯤ ꯆꯦꯡꯐꯨ ꯐꯥꯎ ꯇꯨꯃꯤꯟꯅ ꯐꯥꯑꯒ ꯆꯦꯡ ꯍꯨꯔꯥꯟꯕ ꯐꯥꯎ ꯌꯥꯎꯔꯕꯖꯥꯠꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯇꯥꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯃꯥꯕꯨ ꯎꯅꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯥꯁꯨ ꯑꯩ ꯂꯥꯛꯄꯗꯨꯗ ꯕꯣꯏ, ꯅꯪꯗꯤ ꯎꯗ ꯀꯨꯏꯔꯦꯍꯦ, ꯀꯔꯤ ꯂꯩꯔꯤꯒꯦ ꯏꯇꯥꯎ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯃꯅꯤ ꯑꯩ ꯊꯕꯛ ꯊꯤꯔꯤꯅꯤ, ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯔꯥꯏꯗ ꯊꯕꯛ ꯄꯥꯏꯔꯤꯒꯦ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯊꯤꯔꯛꯑꯃꯅꯤ, ꯃꯇꯝ ꯑꯗꯨꯗꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯊꯕꯛ ꯆꯠꯁꯤ ꯍꯧꯕꯗ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯈꯤꯗꯥꯏꯅꯦ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯁꯨꯔꯣꯏ, ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯋꯥꯕ ꯈꯪꯉꯝꯃꯅꯤ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯁ ꯌꯥꯔꯦ ꯚꯥꯏ, ꯊꯕꯛ ꯑꯃꯠꯇ ꯊꯤꯔꯛꯎ, ꯑꯩ ꯆꯦꯡ ꯐꯥꯎ ꯏꯃꯥ ꯕꯕꯥꯗꯒꯤ ꯍꯨꯔꯒ ꯆꯥꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯃꯛꯅꯤ, ꯃꯥꯁꯨ ꯃꯌꯨꯝꯗꯒꯤ ꯂꯧꯃꯟꯗꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯊꯤꯡꯈ꯭ꯔꯦ꯫ ꯂꯣꯏꯔꯦ ꯏꯕꯣ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ, ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯇꯟ ꯍꯧꯔꯒ ꯆꯥꯛ ꯐꯥꯎ ꯆꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ, ꯐꯩ ꯀꯩꯅꯣ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯅꯣꯏꯗ ꯇꯧꯕꯤꯔꯤꯗꯣ, ꯑꯗꯨ ꯆꯨꯝꯂꯕꯅꯤ, ꯑꯋꯥꯕ ꯈꯔ ꯈꯪꯗ꯭ꯔꯒꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯗꯕꯅꯤ ꯏꯇꯥꯎ꯫ ꯊꯕꯛꯄꯨꯗꯤ ꯂꯩꯅꯤ, ꯆꯤꯡꯗ ꯁꯨꯔꯨꯒꯗꯕ ꯊꯕꯛꯅꯤ, ꯑꯗꯣ ꯈꯔꯗꯤ ꯋꯥꯠꯂꯤ, ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ, ꯃꯗꯨꯗ ꯍꯦꯛ ꯇꯥꯏ ꯏꯕꯨꯡꯉꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯕꯛ ꯑꯇꯩ ꯂꯩꯇꯦꯅꯤ ꯅꯪꯕꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯌꯥꯔꯤꯁꯦ, ꯅꯪꯁꯨ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ, ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯑꯗꯨꯗ ꯑꯣꯏꯅ, ꯑꯗꯣ ꯅꯪ ꯁꯦꯟ ꯈꯔ ꯂꯩꯔꯒꯗꯤ ꯂꯨꯄꯥ 200-300ꯗ ꯄꯨꯒꯦ꯫
Imanabaduna somo karaidagi seno, aigi yumlay kairaysi udro. Sen galekti adoy mahud ganja nganthak masa ama, koi sige mamadagi chingminaru sila u haurai. Aiso hoit hadana numitumadi moy adayda ngahak ngauktuwami. Yumhlaye se mangonda soina sumna hai. Angangai thabak suba chingda sakragi. Ana yumda lairugera karidoma tawro hairami. Aina mase angang adum kawi. Aigi waduda mana so oiraroi. Aina ada satpa hairidudi. Sida som ima babaga leija hoge kumai. Aina leini sida soitana. Ima babaga. Nangi yaho kuthiengduga adu khangdre. Nangnabu tandragadi lemina hauro. Aidi saida thabak supam phangdre. Aduna chingda thabak sururage hairami. Mataw sum tawdana hapta mamuk leiraba matung. Aina thabakki hainaramba imanaba adusu. Phone tawroktuna aingonda boy. Thabakto hayengdagi salasi. Nang kari hairino hangai. Aina sumuk kaino iso chatoini. Hayeng pung kaya daino haidana. Pungsing thengnagadaba maphamdo hangnarami. Adumaina sa hayenggidamakta sanaba. Numidangdagi kay kaino loisan tasalam. Babae masangaga aingonda moina so sumna hangai. Karamba singdado nang namuksani hairisina. Saida dong pungsuda suba yadro. Kanagano nang nasatoisi. Asay migara hangai. Aina sumaduda nateda asay miga adonoy layminaramo. Kariso tawro egaluna tinaba imanaba magani. Moy kanggugani satoisi. Hayang ayukta sakrani hairami. Babae manaso aduka kairamaga. Moy so adum thokre. Aiso hayang sanaba loisan tasali. Nong hegan bagay singarang gisaji karasara wantoga. Aigi nupida salagi hairami. Maso tumbado hawgalaudri. Taba tadabra di khangde. Aiso dam haibam thokpa hairamaga thorai. Babadi yahunga liaduna engonda ibungo. Nang salagi hairira siendi yaurabu haitana. Masa kaubuni na nuksiraba mali. Lupa sama sapi mapirai. Aiso madu lauraga babasa le hairamduna. Aise yumdagi thorai. Ako'y pula-pula sa kadaba kanggu sing aduso, mahadeba kanggu ngaktuwi na tawi. Haydi ganja ngantakyam na pangba kangburoy ngaktuwi na tawi. Mayam say hoy tawdo na tabak supamdo paw. Ako'y si usin na sin yam na wana yaurami. Singgil lang goy baga nuksisi marangkay na dumsili. Ay di sagi saynas kalay baga, natun si luktong badong na punzalay. Hiyag yawaga mo'y kungi ahalamatore. Aduga ako'y awata pa si pazina hangbi. Aidi sak lamda na sakoy na sagi hairami. Kungi ahalado na so hoy. Isano pising da noy sak to tongalukigi hairamaga. Ahalado muksadki. Kolaga to kwesi prap sengpalami. Nuksit maranggo ere hek sengwat pagatu. Sengwat pago uptorak pa awaba madi wairami. Madu senggop sagwan na buhwana bada. Kung numidang tarakpa matam sida mamangda sangamba kungi ahalado. Mase muklaga saksarura si hairai. Kusuwaga wabaga ganja nganthaka mamam singaga. Saksabado magi mayumda sangami. Pazina so sinbirami san mali thongamido. Samtak tawraga dum laukhatpa yai haibatay. Ahaladuga so saktogang hekwari watay tawi. Ako'y da so ahaladuna mapamadugi sa nakanglon. Karitaw ni karitaw ro'y pazina takpi tambi. Numidang do saktoga kwese kwalatam na mukhalami. Wabani na numitudi do makoy si. Magi mahi adong pungtum da tumnarami. Aidi tumba yadadana phone game sum sanaraga lay. Aduso newak nungaitadana tummagi tawrakpasida. Ako'y khola mapansida mi masoso tawraga. Satkiba mayna makhon tahawi. Aiso hais kaino ni sibu chingdagi kaiga kumthara bazarani. Asumna wakan tawduna langminarkpa ahalama. Aina tumbado tamna hawtuwami. Ahaladu so aina tumbado hawdorokpada. Hawgalu yadi sawdum sawzalay. Karan tarakano tumina tumukaidana. Madi ay nalagnariboy ni nga bazani. Ay sumasiyahan sili nuksit amani haitana. Imana badugi manakta muktam na sangsalaga. Itawa mukta hawgalo hawtuwami. Ay nahugdok pa doon imana badudi hawgasaray. Aduga yung unak kaino boy kaidawragi. Kung hamning nga abo hangay. Ay namubay aduy nati mapanda karino masat pa makontay. Singdagi kari kumtara abazano kangdi. Iba ni mapanda thoga mukta yengusi hawrami. Imana baduna mukyari boy. Nanggi karando tara ano. Misida tumiba ahansing se tumba yararoy haidana. Loy na saunarani. Kariso oira mo'y tumobay. Ako'y asukyan na layri sidi tumsan kro. Kariso kangdaba ni hayray. Ay so hoy noy sidi haidana sumay se kula manunga duda. Misina kwelay lay duna yeng duna lay.
Nongalamday adaydadi aise dum tumthakre. Nongalaga moi mayamna aingonda ngarangayda moi haudobaduda aingonda saujalayi. Aina su moida hai asengbadi ngarang mapanda karinoma chatpa makhon tai hairami. Adumaina nonghe nganbaga khudi thabaka sude. Adaydo dum kucha chalga lami tumiti yengtuna lay. Numitugi ahing numidang adudadi. Aina tabalak nariba ahalama. Masu ngarangi ay dong nga mapanda karinoma sumsatkibadu. Mana makhon tarabazani. Maduda maso tumina khulagi mapanda. Makok lithoktu na kaino yengurabazani. Adubo angakpani mapanda sakribado sanga kay amata oiramdi. Ahal ama kakoirami. Ahal ase sum makapang na sumdring sum na satki hai. Madugubada thabak suminaba ahal adusu. Pungakhek ngakidada mase akoy mayam si hagduwaga. Akoy da sum na hairei. Hagalo ahal ama huzik mapanda thokre. Noisu yengula o haidana hagdorei. Kuchu kaino ne mana hairi subo sengbra ni haidana. Mapanda thoki yengami. Maduda taseng ahal ama. Moigi mi pumpam numpak leiba domda sumtamda tamna sangsanki. Madubada khuse kidaba mata yaungnaramdi. Nongalaga moi khungi ahaladuna warido tamubada ahaladuna sumna hairei. Khungi khulakpani leikhidre magi mathwai mamisi. Aduma hinga thengbada thorakpani. Adu noina ki akhang pakhatpa poktragadi. Ma thengnaraga su karisu tauroi. Noida mana karisu tauroi. Ma lei adaida haidana tagli ini hairei. Akoy sodom na hairakpaduda manadi kirunu hairiba. Adubo akoy sada kidaba ngamamdi. Adum ahingse ahaladu adum akoyge khola mana kadaida. Kucha salamaga adum magi mongpham leiba. Nungpa kadaida adum mangki. Numitudi ahalama masi mapanda makung hamba thubaduda. Ahaladu hakthengna thengnarurabazani. Madi akoy manakta sangsalaga adum gyando mangkre. Akoy sukudakta khungi ahaladu kauraga. Ahaladubu yenghalami. Adumaina yenghanbadagi konadi gyandi dum tarei. Sumaina hing khudingi ahalama sum mathang manaw ngaina thengnarakdana akhoi se lephom khangaktabadagi saidabo kanana thabak sujai haidana hau thadana akhoi se senarai. Babai mana su oiroi nangna chatpa thabak pu haidana aina yum yorokpada thina ngangai. Hujikte su bazada dukan phambu ina yauri. Masini mayam ngasigi rian hore story. Matangi wari thagalakpada mayam punamuk thengnarasi. Ngasigidi mayam deki kainanaba bidai lauza.